Assalamualaikum warahmatullahi wabarakatuh. Nong chukhraba matungda mafam sigi lobok sing ising tungjan khre. Aduga asmanam sung atia ani mak atia sung jamin ani mak pomchot chot khre. Aikoi gi train gi khongsala si yamne ingna tapna mong ha dana chali yamna kana thawbo ide. Aduga jiri bamgi yaudringai gi chingman yamna chinglon sing landura laglaga hojik tampak ki lamda kum tharakle. Lobok khari lobok lamhang paksan na uri alhamdulillah aikoi batek ta kaidana Allah taala na pobirakle amasung mafam asi climate 23 24 lagina 26 pawgi marakta aibadi nungju nong haji hongdo hongjel lai ahan bada 26 paw lairambani MP da Madhya Pradesh da 43 yaho bodo ningchingai yamna sakhi lo mafam asidana tangkhai gi thakta handaduna muk mafam asigi yamna su sadaba aduga ingli lawba nungairaba ising nongsit ki fium masda Allah taala na pobirakle mahaki lak shukarni thaujanni kayada thaujan hai khraba aduga mahaki thaujan mafam asibu yomsinduna thamlami asang amana pongko kopi amasung nong singi pam yamna pharami thili shuba nongna mafam asigi aikoi bo thawgal tawrami alhamdulillah nong sukhiwaduna lobuk sing ase sing thumjallamle aduga singilam singlon sing labna lehaure singlon amagi mathang da amalon khanaduna laikri aduga gari asu yamna te joine yangna thaure kungang sing ase yamna phajai